Thasigi Taramapanda, Regional Institute of Medical Sciences, RIMS Imphal, yet Tangbakong Operation Toromdaida, Laikidavani Haiva, Awang Sengmai, Laifatagi, Laistram Ningol, Hizam Ombi, Ibem Sagi, Missigi Langna Langjil Tidopiu, Amadi, Missi Asida Senaba, RIMS Imphal staff Singi Matak action local Pio Haina. JC against the death of Hizam Ombi, Ibem Sanako Kiba, Banna, Imphal Dimapur National Highway number 2, Asat October, Ngarang Numit Yumba Matung Gisauna Akaiba Pire, Nasisu, Awang Sengmai Mera Pibi Singamadi Miam na Tortuna, Sengmai Ketilda, National Highway number 2, Asit Tingzinduna Thamkibadagi, Guwahati, Dimapur Romdagi Lakpa, Potsai Pubatrok Amadi passenger, Gari Singh, Satpayadna, Highway Sigi Parinda, Lambi Nakanda Panduna Lady, Lanai Gari Singh Su, Ban Sogat Pasina, Sadan Kidabadagi, Lambi Satpamiam, the Sauna, Kudong Sado Mai Unare Hairi. Hokiba sahi lisingani kunmarigi September thadagi National Institute of Technology NIT Manipur gi matangda thizinba hogduna sahi adugi December 25 da lebak miyamda NIT Manipur da aranba kya tawre haina khangan kharba matung makha na inquiry tawba matamda hojik fawbada registrar amadi maki gang khutpu singna aranba thabak kya ma sathaki bagi thong singi marik sumba wafam miyamda thamli haina lalolup kanglipa Communist Party PWG MC Unification gi maike digi phongdorokle lup asina ngasi thador ki bachero Hariba gang khutpu singasina registrar KH Tombaga Manaduna PR Libaki Kudong Sabaloraga NIT gi yamlaba Sanpham Singh Naron da Huran Baleptre Mamangda party na inquiry tawbamatamda Maral Sauni Yazakiba Thangmaiban Hizam Laikai dagi Khel Chandra Purses Officer Amadi Uripok Basaspati Laikai dagi Ramiji Chairman Purses Committee Aniasina Masagi Pham Thadolaga Oza Amoina Mahiroi Singda Nintina Mahi Masing Tambi Takpirage Hairamba Mui Aniasina party da Utchairaga Amkhana Khel Chandra Masa Din Academy Amadi Romizina Din Students Welfare Faishinduna Henadum Mahiroi Singa Punsilaga Isu Sagalaga Registrar ga Manarga Ahenba Pankaya Purchase Tauba Amadi Malinganbi Farm Lalaima Farm Amadi Atai Makoina Pamba Farm Singi Mingda Ahenba Henganingba Mamalda NIT gi Fun Kayama Manghanduna Leramba Tengarei Malinganbi Farm Amadi Lalaima Farm Aniasagi Mapu Samuro Makale Gaidigi Rosikanta Mioi Asina Registrar ga Manarga Fraud Tender Kya Taubaga Loinana Manipulate Tauduna NIT da Supply Kya Tauba, vehicle supply Tauba Aduga, GM Portal da Potsai, Kaya Yaurabasu, Makoina Manaduna, GM Portal da Potsai Sing Fang de Havigi Mingda, local forces Tauduna Yamlaba, Sanpam Kya Kaitoki Bagi Matik Saba, document Kya Amasu Partina, investigation Taubada Famangam Lay, Partina Famapu Rosikanta, Masana Mahaki, Masanupi Anigi Mingda Laiva Farm, Malengan Biamadi Laima Farm Aniasigi Mingda, Registrar Gamanarga, Taukivani, Haibasisu Kangmangam Lay, Masinataba, Atai Kya Amasu Partina Ticket Pada, Registrar ga PA Oiba, Bangai Dagi, Rovitana, Hariba Farm Aniasi Seasonarga Awangba Mamalda, Contract Wak Togusu, Partina Investigation Chathabada, PA Oiba, Rovita Sumara Lere Habasis, Sapsana Kanglay, Masigalina Hariba Contract Wak Asisu, Rosikanta Masana Party da Pongopus Lay Cray, Amuka Henangak Libadi, Nauna Purses Officer Hapkiba, Tankin Sports Officer Asigi, Matangda, Mamangda Investigate Tobada, Mahaksu, Registrar Gi, Kutsabi Mui Ama Oidam Lay, Tankin Hariba Officer Sina Nambol Kamong Lai Haraubam Mayadagi NIT da driver Oiba Deven Koba Misak Asiga Manarga Office ki computer da fraud money receipt Sarga Sport ki Mingda Yamlaba Santham Kayama Kaitoki Habesu Tizin Humjin Bada Fangmangam Lay Hojiksu Sports Officer Thankina Registrar ga Manarga Fam Kayama Haibadi Inserts Vehicle Insert Security Amadi Maroina Purchase Officer Ohenduna Ataitai Farm gi Ming Amadi Malemngan Bi Amasung Lalaima Farm Anisigi Mingda driver Oiba Deven Asina Mating Pangduna Asaba Case Memo Kaya Ama Season Aduna Sel Kaya Kaitokpa Hojik Fawba Leptri Thankinbu Partina Purchase Officer gi Fam Thadona Bahai Kibale Basu Registrar na Ya de Hypagaloina NIT gi driver Deven Hariba Misak Asiga Manarga Ka Hena Ahenba Sanfam Kaya Kaitoki Bagi Record Kaya Masu Partina Famangam Lay Matakta Pankriva Staff Singh Haibadi Kel Sandramadi Romizibu Partina Investigation Sathaba Matamda Ahenba Fam Paidanava Mahiroi Simbu Ningtina Larik Takpi Tambiduna Oza Amo Bagi Thaudang Logani Haina Party the Thazaba Piramba Oza Singh Asina Makathana Pham Paiduna Registrar ga Manarga Huran Bagi Thabak Tawrokliba Asida Mateng Pangliba Singh Atuba Matamda Handoktarabadi Amuka Suhana Party na Makogi Matakta Akan Mathabak Thoram Kya Lokhat Lagani Loinana Ak Paserak Pinaba Party na Sem Saduna Leirei Malemngan Bi Amadi Lalaima Farm Asigi Mapu Rosikanta Samuro Makhalai Kaidagi Amadi Deven NIT driver Nambol Kamong Lai Haroba Mayadagi Hariba Mu NSC Party na Kayarak Hana Pau Fauduna Wakal Taminaba Haizabada Hojik Fawbada Thawi Usitana Manga Kanduna Leiriba
asi ngasidagi numit mangani fawgi manungda party da changjarakadabani makhoi anigi mathakta party na akanba minyeng sanglagani haiba miyoi ani asigi mathakta party na pirakpa sairakta leibak miyam amadi club maira paibi loinana mahiroi lup kayana ayadapan bibidana basu cherolasina makatana fongdoroklei. Manipur gi DGP Rajib Singh ngarang Tenopal amasung Thobal district satuna district ani asida oriba law and order gi phibam yangshin krai security force ki makok thongba official singa wari sana krai ma ki khongchit adugi ahan basarukta More police station da satuna More police station gi personnel sing commando personnel amadi makok thongba officer singa unaduna wari watai sana ki amasung makoi gi puning thogat ki More da leiringai da toan ba civil society organization singilu singba singasu unaki makatana Tenopal police station da satuna mapam adugi oiriba law and order gi phibam yangshin ki district headquarters Tenopal da police personnel sing amasung authority gi makok thongba singa wari watai sanaduna district aduda oiriba phibam hakteng ani yangshin ki DGP gi maikaidagi district asida law and order ningti na ngakpaga loinana drug ki mayokta leptana thabak paikana basu pauktak piki border fencing yauna district administration gi thabak amasung law and order ngakpada mateng pangliba Assam Rifles ki makok thongba official singasu unaki makatana Thobal district ta satuna district police ki makok thongba official sing amasung OC singa Thobal district ki oriba phibam yangshin ki drug ki mayokta paikatfa case singi investigation sing mai pakna makatana satana basu pauktak piki loinana security force ki marakta amana amada cooperation pinaduna puna thabak tawminana basu DGP na khangan ki